Youth of Manipur ki Thoumee sing Phajillaga Manipur ki Irang Loisingadaba Oirabadi member Khudingmak mashana yana surrender taurage ngakpigani tawjarage haina Youth of Manipur ki member Laishram Manichandra phongdorakli social media da viral oirakiba audio clip amaga mari lainana Youth of Manipur ki member Laishram Police na Fazin Kibagi Tawong Adu Yaning Taba Utuna Youth of Manipur ki member Sinangase Manipur Press Club ta pangthokpa pau mifam amada wafam asi phongdok laduna mahangna hai laibak asida thokliba Irang asi achumba mayon amada laknaba miyamna ngaina duna leidingai choirak asida Irang thoraknaba silba manba thawong kaya chatarakpa ase yaba ngamloi kanglei mapari haina mingthonba Facebook page amada viral oirakliba audio clip adugi matangda admin da wahang pang chathabagi mahut Makol Mali Haiduna Miyoi Amok Hekta Fazin ba asi laibak thibani audio clip asigi matangda Laishram Manichandra Haukiba January kuntraga mathoida Manipur Police na wahang pang chatharaba machong audio clip aduga mahaka mari amata leinade haiduna tha asigi amagi numidang wairamda thadorakhe ngarang amuk SP na kawi haiduna chatkhraga tongan ba IPC ki section kaya pansinduna duty magistrate ki mamangda putoklaga amuk fazin kiba asi laibak thibani audio clip aduga Laishram Manichandra ga karigumba hiram amata da mari leinate Mahak Phajillaga tampaki mafam singda Irang laknaba kanagumba na sinba oirabasu arambai tengol amadi laingak anigi marakta yana kiba numit taraga mangani asigi manungda Youth of Manipur na Irang sagat kadaba laite Youth of Manipur de lamdam asigi yumbini lamdam asigi laingakta apen pen da laupadi mapi mapani hairiba laingak asida apen pen da phongdokpada taba ngamloidaba oirabadi mapi mapa oibada matik jadre haina laupadi Case asigi matangda khwaidagi maru oiba culprit ama oiriba kanglei mapari Facebook page ki admin gi mathakta wahang pahang chathabiu haina cybercrime department su wakat khrei logi wangmada wang ngangtuna miyoi amagi punsibu atamnana manghanaba khwanaba manba asigumba thawong ase makha tana tawbi kanu kanagumba na hainingba ngangingba leirabasu midot oina natraga kanagumba ama saraga haibagi muhutta masa oina thuklaklaga ngangbiyo Maduda lengak na sumbunna kanthabiraga thabak tawbiyo amade mara leitaba Laishram Manichandra athuba thadopiyo haina magna makata khe Thadori iba Facebook page aina yadaba mongda hairaga thadori iba Facebook page tugi admin do adu oina kokhatlaga pharaga wahang pohong tawbagi muhutta Manichandra na tang 38 dagi na ngasi bawje sum chatharaga koi laga ngarang chinungang achengbada FIR palakanda duty magistrate ki mamangda puthuakanda Manichandra sumaina namjan birise masi akoi yam chingnei Lanji Youth of Manipur ki member loi Phajillaga loibigedoribra masi loigani hai taragadi pharubagi kesu mathau tade salenda tawga dum changjarake akoidi kesu non violence oiba mongda leijabai chamchamba akoigi Manipur ki naha ngaktani lusingba mu oi taragadi ngangba taba ngambiu leiriba akoi mayam se Manipur da leiriba naha mayam akoigi Manipur miyam se si sina akoi khanjage bi ni akoidi lawbam thokpa dum lawgani pendragadi aigi imada aigi ipada Pendragadi aigi lawbam thokpa tawbiba tawbidabduna amani lawbam thokpa lawbada sumaina tana aki akhang piba member sing de threat tawbase masi yam nungaite